Dear Manipur YouTube channel subeng मैम पुम नाउ पुम करना ताराम लोग से हन बदेम नमरू इब पावम अब दिथम जगे CM Biren Union Home Minister Amit Shah unakre irang laksin na center ki sumaru ibo waret singlo balaire en Biren Chief Minister Nongthum Biren ngasi Union Home Minister Amit Shah unaduna Manipur do oiribe phe masi matang da kupna khanna khre haidi loina irang asi laksin na center ki sumaru ibo waret singlo balaire haina Manipur gi Chief Minister en Biren na phongdor li Chief Minister Biren na mahaki extra thador ko che warul amada Union Home Minister Amit Shah ngasi mahaki official residence to unaduna Manipur do irakli phe masi matang di yamna kupna khanna ki Union Home Minister ga unaba adu da Manipur da mamang sahi me ahum dagi thorok lebi irang asigi political solution ama purok na bagi matang di yamna chin na khanna ki unaba adu da Union Home Minister Amit Shah na center na Manipur gi irang asi haksin na laudi amadi kupna yengsilli haibaga loina na Manipur gi irang asigi matang da center gi sumaru ibore sing lawba leire athuba matam da irang asi laksin na thabuk lawkhat lagani haibagi thajaba piraki haina Chief Minister N Biren na phongdorakli panbe abadi Union Home Minister Amit Shah na kaurakpadagi Chief Minister N Biren ngarang nungthin Delhi gi damakta Imphal thadokibani amoromda Chief Minister ngasi numidang Imphal da thorok laba yai hairi aduga mathangi update asina Churachandpur ki lan general pa amar relief camp da leikidre lenga kasi masagi mathu pangthok pangamdre Thamapan surba irang as dalengak na masagi mathu sapsa na pangthok pangamdre relief camp da leiriba awaba tarba music da makta lengak na tha ani ahum khudingi policy program sim mathu tai haina thangmaiban United Clubs Tukki President Pratap Laisang Themna phongdorakli wafam asing asi thangmai ban thau ground da hang relief camp da Churachandpur district ki manungsan ba kangbai dagi lanjelak tu na sangjafam lok tu na leir khibe sapam Jamini sahi maudraga manga masagi anaba amana maram oidun ngarang numdang leikidaba dagi mathau mangam pangthok paga mari daina wafam asi mahang na phongdorakhibani Pratap Laisang Themna hai irang asina maram oiduna mayum makai amadi maran mathum kuki sing na maina tumna Thadok khibadagi relief camp sing sangjafam lok tu na leiriba singbu ana layeng amadi mahiroi singna mahi masing tambadu khudong sana bagi damakta thangmai ban kendragi MLA ga tana duna relief camp asida tambada khudong sana bagi damakta thangmai ban kendragi MLA ga tana duna relief camp asi hangdokhibani relief camp asi matam sangna hanglakpana maram oiduna camp asida leiriba miyoi singi awat apana pina ba hona ba asoba awaba ama mayok nari leingak na nuang mada pir ba miyoi amagi seng kg ama amadi lupa marfu asina sinbada kona de kem asta leiriba sing asi ana yek yaurok tuna leitaba yaurok matam da mathung mangam pangthok na ba amadi lan na thorom pangthok na ba hona ba da satna bagi matung in sel jangi maram asina leingak na makhata na relief camp sing da awaba tar ba miyoi sing thamki ge hairba di tha ani hum khudingi policy program sema mathuk tai haina sumahang na phongdorakhi aduga mathangi update asna lanjenar pa mahiroi sing dagi makhal amatagi feel away aroi mahiroi luptaru Manipur ki hausi oiriba tangtu leitadraba phem asina maram oiduna mayum makai thadok pikraba amadi masagi mayum thadokuna lanjenar kiba amadi relief camp sing da changjafam lawduna reiba mahiroi sing dagi lamdam asta leiba mahiroi sing na phi thi daba yaroi haibigi wafam amadi mahiroi sing dagi admission fee lawna hotna bagi thawung makhata na tawduna mahiroi lup tarukna mari leni sing da khangalakli Grup sing asina thagor ko serol amada lan gi setheng nang dun lan jener ta ba imungi mahiroi sing dagi admission fee na tragan tuition fee lo ba habasi miyoba khunai gi sat na lonchat ki wang madani maram aduna lan jener ta ba mahi roi sing na mahi masing tamba da makal amatagi senfam lobi gano amaram da Catholic Educational Society ki makha da leiriba mahiloi sing yauna lamdam asida leiriba tongan ba mahiloi sang khuding mga sathariba admission process ta lan jener pa mahiroi sing ki tamakta sit khara khakpi duna makhoi bulem na mahi masing tamba fangan ba amadi lan jener pa mahiroi sing na admission tawba lakpa matam da admission sit leitre haiduna makhoi bu mingsen ba fangan da bagi thawong tawduna ba mahiroi lup tarukna mari leina sing da appeal tawrakpaga loina leingak amadi mari leina ba authority sing na su relief camp da leiriba mahiroi sing gi award apa ingsin bituna amadi mahi sing tambada sangba mari leina ba polam sing matam sana yenthokpina ba appeal tawrakli